Kolai pai bana sum khut thara puse asi sungi yani de adu sumaina le ragadi akoi government sina yam thuna action laukat ragadi akoi misam praja si thorapom matam de i hause khamba ngamoi da irang se thorkani heb si da haini ai ha ki ming diadam lengmai konsakhol gi chairman ne yamna unexpected oiba thodok ning si se khun asi akoi khundigi konsakhol digi khitang ka khalaga akoi si turen digi ising laubune ising si laktre ising si lakrabne na akoi gi kunja angang sing si chalaga ising si yenguge haina chalubne maram ising laktrabne ising tu thakna leitrabne na ising mafam du da chalaga pipe si kamai torobnu haina pipe si sum yenga karakpne karapam matamda ising si di kaidobgi laktrino haibdu hujiki result si karino harka hujiki kuki gi militant sing sina pipe si loi thada khrabne pipe si moigi plan di moigi moina khali si de pipe si thada ladi ising si laktragdi ising yengba karakani habji moigi wakhanda laireba ko ana tume karapam matamda hujik si yenga karapam matamda di moi kuki militant miam se ising pipe si thada laga kak thalaga hujiki mafam si da moina imbus torang leiram bane akhoi gi di praja sing ne krishna tab innocent ne khunja ne ising thak tragdi mi si hingba yaroi na ising thak tradi yadabne ising pipe si semge hena ising laktrabne ising pipe si check to karakne karapam matamda mo khoisina sumaina imbus toraga mi si sumaina akhoi praja mi hom si ngasi si Asokpa Yourakhre mi amasi moi si leire hena khanglub digi moina amuk chen thorak da moi maning rom digi moina automatic sina kap lehra ga hojiki inonu pa amasi yam thina mu khuti soe adu isorna chanbiraga lebak phana mi ani du di sok hode adu mi amadi hojik yam tam thina soraga leye asi si yam yaningde haba maram di public ne praja ne misam ne adu kaidobigi kolai pai ba kuki militant singna kaidobigi akhoi misam prajada sumana imbus torok puno haibse sidi yaning de suya yaning de maramdi moi kolai pai bne kolai pai ba mesen tawzo akhoi sida krisu ayep leite kolai pai ba mesen tawzo adu akhoi misam prajana hingbada pai da yadaba chang da yadaba ising se yam darka webne yam maru weba ising ne mi webada adu ising se sem chapda krisu na taba akhoi misam prajada suman imbus toki ba haibse sungya yaroi sungya yaning de maramdi moi ki kolai pai ba mesen tawna bu already yai moi di kolai pai bne moi di militant ne kolai pai da ba akhoi gi misam prajada sumana tawra pusi sungya yaning de haibsi di media thongda si haijani mane athuba matamda hojiki mafam ase akhoi konsa khuldi ki chalaga kitang chalaga akhoi turen leibne yam nangna laga moina imbus dokibne aduna ccd akhoi state government asu atraga mieng changbibu yaraga sigisi yam athuba matamda sigisu mieng tabiu haibsi media gi thongda haijamni thank you okay mi ani mangbusi phange ani ma phange amasidi yam करेगनी चेलुरगा लोक मखादा चेंचलगा चेंथोकपा ngamdabo yam matamdi yam puina khra lowe aduna sume tawraga hojikti isorgi blessing mapana hojikti phange moida di Asokpa di yaude adubu hojikki so iba nupasiga punna seminar pa pakhangsisu habdi moisu pakhalaga kiboi chenme nung marakta chema khopida nungna yaiba turaga kanu tobdi khra Asokpa leire ko adubu sumane yam toina khulai paibana sumane akhoi khulai paidaba misam prada sumane tawraga di akhoi su khangba ngamlawe patient have limitation lei patient limitation leibine sumaina tawra gadi hoi akhoi su angamba amadi tawrapa matamda sum civil war di thorakani aduna yam thubada akhoi gi government na sigi sidi yam thuna control ta hodragadi praja wahamba have sidi akhoi adum thorakani bamram di akhoi di praja ne hen akhoi di ngarang chu somda kharma phairom da sumai taw adu khulai pe masen tawjabani asidi akhoi di krisna te adurom digi tainaraga amuk ngasi su akhoi tawba nan mamang da thoki budu a kolenrom da taw akhoi tainaba sisi di sungi yaning deba ko aduna sigi sidi akhoi su khangbasi ware akhoi su limitation loikhre hojikti aduna akhoi na su miweba amagi minungsi ama leirega akhoi di misam praja akhoi himina sebne akhoi di kolai paiba masen tawjabdu di akhoi krisu aduda ayep laite adubu akhoi misam praja sumana kolai paiba na sumjum khut thara puse asi sungi yaning de adu sumaina leirega di akhoi government sina yam thuna action laukat ragadi akhoi misam praja si
थोरप मतमदि इहाउसे खम्बा ngमोइदब इरांसे थोरकनी हेबसिदि हाइनि सेंट्रल फोर्स गोरखा रेजिमेंट का होजिकी CRPF ना चंगागा मफमदुदा कोमिंग सु तौरे अदुबो होजिकी असोकपसि सिबाइसिंगना पुथराए सिबाइसिंगना पुथरापदसु सिबाइसिंगी रिपोर्ट के मतुंग इना कुकी खुनसि मियाम लालगा कोनसा खुलदि गलेमखों योरापसि कुकी खुन मियाम लामने अदु कुमलाप मतमदा करिगी दमक होजि मतम लौखिब्रा हरदि कुकी सिंगना सिबाइसिंग बुसु चटहनबा यारोय चटबा यारोय मिसि पुबा यारोय थिंग लाकपा अदु सिबाइसिंगसु अदुगी दिल तौरगा लापने मतम थेंखिबने अदु होजिकति अखोइगी GR गोरखा रेजिमेंट ना मोगी सिबाई आर्मी हेडक्वार्टर मुंदा फर्स्ट एड की दमत पुसिलगा मोइना फर्स्ट एड तो तौबिरे हरगा थोरपगी खितंग थेंखिबने हासिदि हाइनिंग अदुगा सिगी सिदि सिक्युरिटी की मेतेंग दरकार ओइदे मरमदि लेलोन फायबसिदि याम लापखरे हुजिकी इसिंग लौब मफमसिदि अखोइ खुदि खितंग चलगा कारगा मथक्ता हुजिकी सिंगदा ता ताबा तुरिनसे सिदि अखोइ इसिंग लौबने सिदि अखोइ सिक्युरिटी फोर्स अखोइ लौब दरकार तादे मरमदि अखोइदि मिसमने अखोइदि सिविलियन ने अदुगुम अखोइदि तौरकने बा ओखलजु खंदे तौसु तौरो हैना खले अदुबु खंहौदना सिदि मोइना तौरखिबनि लालोंग वाइफाई गा मोइदि याम लापनाय सुमन मोइना तौगे हैना अखोइ सिविलियन ओरेसु मिसम प्रादा ओरेसु मोइसि तौगे हैना कारागा मोइसि एम्बुस तौखिबनि